Mamang tha Megi tang tara humdoi da fazan ki Kuki gi Meeoi tara mari ngasi thadokani tawramba adu thadoklaroi haina United Naga Council UNC na phongdorakli. UNC gi media cell na ngasi press tha thadoraki bacherolamada fazan dura thamliba Kuki gi Meeoi tara mari adu ngasi June gi tang amagi nungthil gi pung ani taba matamda thadokani haina UNC na wareb lauki adu moinamak Naga miyam gi pukning da fauriba ihul adu yenglaga makhoi tara mari thadokna balauki ba wareb adu handokle hairaduna thadoklaroi hairi amaromda chahi asigi haukiba Megi tang kuntra mathoida Manipur Lengaki Commissioner cum Secretary Home and Asok Kumar na United Naga Council gi President NG Lorhoda tharakiba cherol amada furup ani gi Meeoi sing fazan bagi thodok thokiba sida lengak na wathok asi lum na lauduna security force na mafam kayada pak san na operation chathaduna fazan kiba Meeoi sing kannana ba thabak paikhatli Naga gi Meeoi taruk hauzik fawba mafam khangdana leiriba asida miyamna thengnariba awaba asi lengak na sukhangi amadi lum na lawi Meeoi taruk mafam khangdana leiriba wathok asigi keshu NIA da sinakre NIA na thizaliba asidagi mi fawda chenaba sing khangbangam lagani amadi chenaba sing gi mathakta logi matung ina chap chaba cherak pigani amaromda shoe agreement amasung designated camp singi matangda palladuna center amasung Manipur lengak na punna hotnaduna yanakhiba ground rules sing chap chana ngak na chatnanaba thabak paikhatli Manipur lengak na micham miyam buning thi ngak sen bagaloinana khudong thiba yaba mafam singda security na ngak sen bagi thabak kan khat hanba amasung furup singi marakta nungsi chanaba puraknaba hotnari nakalani magna fazan kiba Meeoi pumna mag thadok piu haina appeal tawrakiba leikrabani